ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯋꯤꯛꯂꯤ ꯇꯦꯔꯣ ꯀꯥꯔꯠ ꯔꯤꯗꯤꯡ ꯀꯣ ꯋꯤꯛꯂꯤ ꯇꯦꯔꯣ ꯀꯥꯔꯠ ꯔꯤꯗꯤꯡꯁꯤꯗ ꯏꯄꯣꯛ ꯅꯨꯃꯤꯠꯀꯤ ꯔꯥಶꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯗ꯭ꯔꯦꯀꯣ ꯋꯤꯛꯀꯤꯁꯤꯗꯤ ꯍꯥꯏꯗꯤ ꯄꯣꯠꯇꯒꯤ ꯑꯣꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯀ꯭ꯔꯤꯁꯇꯜ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯕ꯭ꯔꯦꯁꯂꯦꯠ ꯀꯩꯀꯩꯗꯤ ꯈꯟꯈꯤꯕꯁꯨ ꯌꯥꯎꯋꯤꯅꯀꯣ ꯉꯁꯤꯒꯤꯅ ꯁꯤꯗ ꯑꯩꯅ ꯄꯥꯏꯔꯤꯕ ꯀ꯭ꯔꯤꯁꯇꯜꯁꯤꯡꯁꯦ ꯍꯥꯏꯗꯤ ꯀꯔꯝꯕꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯒꯦ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯁꯦ ꯃꯨꯟ ꯁ꯭ꯇꯣꯟ ꯂꯩꯔꯦꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯃꯨꯟ ꯁ꯭ꯇꯣꯟ ꯂꯩꯔꯦ ꯑꯦꯃꯦꯊꯤꯁ ꯂꯩꯔꯦ ꯁꯤꯇ꯭ꯔꯤꯟ ꯂꯩꯔꯦ ꯔꯣꯁ ꯀ꯭ꯋꯥꯔꯠꯁ ꯂꯩꯔꯦ ꯑꯗꯨꯒ ꯒ꯭ꯔꯤꯟ ꯑꯦꯚꯦꯟꯆꯨꯔꯤꯟ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯂꯣꯏ ꯂꯩꯀꯣ ꯍꯥꯏꯗꯤ ꯅꯨꯡ ꯃꯌꯥꯝꯁꯦꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯃꯨꯟ ꯁ꯭ꯇꯣꯟ ꯀꯣ ꯃꯨꯟ ꯁ꯭ꯇꯣꯟꯁꯦ ꯑꯩꯈꯣꯏ ꯍꯦꯜꯊꯀꯤ ꯀꯩꯒꯤ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯐꯩꯀꯣ ꯀ꯭ꯔꯤꯁꯇꯜꯁꯦꯀꯣ ꯑꯩꯈꯣꯏꯅ ꯃꯨꯟ ꯁ꯭ꯇꯣꯟ ꯁꯤꯕꯤꯕ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯀ꯭ꯔꯤꯁꯇꯜꯒꯨꯝꯕ ꯊꯝꯕꯤꯕꯁꯦ ꯅꯦꯛꯁꯇꯀꯣ ꯔꯣꯁ ꯀ꯭ꯋꯥꯔꯠꯁ ꯍꯥꯏꯔꯒꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯃꯊꯛꯇꯁꯨ ꯇꯥꯔꯦ ꯑꯦꯃꯦꯊꯤꯁ ꯑꯉꯥꯡꯒꯤ ꯀꯩꯒꯤ ꯑꯗꯨꯝꯕꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯝꯕꯗꯁꯨ ꯑꯗꯨꯝ ꯐꯩꯀꯣ ꯍꯥꯏꯗꯤ ꯃꯥꯏꯒ꯭ꯔꯦꯟꯒꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯏꯚꯟ ꯀꯣ ꯍꯤꯗꯥꯛ ꯊꯛꯄꯒꯨꯝꯕ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯉꯝꯗꯕꯗꯣ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯗꯣ ꯑꯦꯃꯦꯊꯤꯁꯀꯨꯝꯕ ꯊꯝꯕꯁꯦ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯉꯝꯕꯗꯣ ꯍꯥꯏꯇꯥꯔꯦ ꯏꯁꯥꯗ ꯀꯟꯇ꯭ꯔꯣꯜꯒꯨꯝꯕ ꯉꯝꯕ ꯍꯥꯏꯗꯤ ꯁꯤꯕꯤꯔꯁꯨ ꯌꯥꯏꯀꯣ ꯑꯦꯃꯦꯊꯤꯁꯁꯦ ꯍꯥꯏꯗꯤ ꯈꯨꯗꯣꯞ ꯑꯣꯏꯅ ꯁꯤꯔꯁꯨ ꯌꯥꯏ ꯕ꯭ꯔꯦꯁꯂꯦꯠ ꯑꯣꯏꯅ ꯁꯤꯔꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯃꯊꯪ ꯁꯤꯇ꯭ꯔꯤꯟꯁꯦ ꯑꯩꯈꯣꯏꯅ ꯃꯅꯤ ꯁ꯭ꯇꯣꯟ ꯍꯥꯏꯅꯁꯨ ꯈꯪꯅꯩꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕ ꯅꯨꯡ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯒ꯭ꯔꯤꯟ ꯑꯦꯚꯦꯟꯆꯨꯔꯤꯟꯁꯨ ꯂꯥꯏꯔꯤꯛꯀꯤꯗ ꯍꯥꯏꯔꯁꯨ ꯐꯩ ꯑꯗꯨꯒ ꯁꯦꯜ ꯊꯨꯝꯒꯤ ꯀꯩꯒꯤ ꯍꯥꯏꯔꯒꯁꯨ ꯐꯩꯀꯣ ꯑꯗꯣ ꯑꯩꯅ ꯅꯨꯡ ꯊꯝꯕꯁꯤꯗ ꯍꯥꯏꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟꯗꯤ ꯐꯖꯅ ꯇꯧꯔꯦꯀꯣ ꯍꯥꯏꯗꯤ ꯅꯨꯡꯁꯦ ꯁꯤ ꯅꯨꯡꯁꯤꯅ ꯃꯃꯤꯡ ꯀꯔꯤꯅꯣ ꯐꯅꯌꯥꯝꯗꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯥꯟꯅꯕꯅ ꯀꯩꯅꯣ ꯈꯣꯠꯅꯣꯅ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯩꯁꯤꯗ ꯑꯗꯣ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯔꯠꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯁꯦꯀꯣ ꯑꯗꯣ ꯑꯍꯥꯟꯕꯀꯣ ꯁꯤꯒꯤ ꯃꯨꯟ ꯁ꯭ꯇꯣꯟꯒꯤꯁꯦ ꯍꯥꯟꯅꯌꯦꯡꯉꯁꯦꯀꯣ ꯃꯨꯟ ꯁ꯭ꯇꯣꯟꯒꯤ ꯀꯥꯔꯠ 3 ꯈꯛꯇꯪ ꯂꯧꯊꯣꯛꯑ ꯌꯦꯡꯉꯁꯤꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯀꯤ ꯀ꯭ꯔꯤꯁꯇꯜ ꯈꯟꯕꯁꯦꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯀꯤ ꯀ꯭ꯔꯤꯁꯇꯜꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯔꯛꯇꯒꯤ ꯑꯗꯨꯝ ꯁꯠꯇꯣꯛꯑꯦꯀꯣ ꯀꯥꯔꯠꯁꯦ ꯂꯣꯏꯅ ꯁꯟꯗꯣꯛꯇ꯭ꯔꯒꯁꯨ 2 3 ꯀꯣ ꯁꯤꯒꯤ ꯅꯨꯡꯁꯦ ꯈꯟꯕ ꯉꯩꯒꯤꯅꯤꯀꯣ ꯑꯍꯥꯟꯕꯩꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯁꯦ ꯀꯥꯔꯠ 3ꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯈꯥꯏꯗꯣꯛꯑꯒ ꯊꯝꯃꯦꯀꯣ ꯍꯥꯏꯗꯤ 3ꯁꯤꯗꯩ ꯀꯩꯀꯩ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯃꯦꯁꯦꯖꯁꯦ ꯑꯍꯥꯟꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯆꯠꯈꯤꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯍꯧꯈꯤꯕ ꯃꯇꯝꯒꯨꯝꯕꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯌꯔꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯕꯤꯖꯅꯦꯁꯀꯨꯝꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯂꯩꯈꯤꯀꯣ ꯑꯗꯣ ꯁꯤꯗꯀꯣ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯐꯤꯅꯥꯟꯁꯤꯌꯦꯜꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗꯀꯣ ꯍꯥꯏꯗꯤ ꯃꯤꯅ ꯂꯧꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯐꯤꯅꯥꯟꯁꯤꯌꯦꯜ ꯂꯣꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯂꯩꯈꯤꯀꯣ ꯃꯃꯥꯡꯗ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯒꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯂꯩꯀꯣ ꯍꯥꯏꯗꯤ ꯕ꯭ꯔꯦꯀꯞꯀꯨꯝꯕ ꯂꯩꯈꯤꯕ ꯑꯗꯒꯤ ꯏꯚꯟ ꯍꯥꯏꯗꯤ ꯇꯣꯉꯥꯟꯅ ꯂꯩꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯎ ꯋꯥꯔꯤꯒꯩ ꯏꯟꯊꯤ ꯅꯨꯡꯉꯥꯏ ꯁꯥꯟꯅꯗꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯈꯤꯕꯗꯣ ꯍꯧꯈꯤꯕ ꯃꯇꯝꯗꯅꯤꯀꯣ ꯍꯥꯏꯁꯦ ꯈꯤꯇꯪ ꯃꯃꯥꯡꯗ ꯆꯈꯠꯂꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ ꯀꯥꯏꯟ ꯑꯣꯐ ꯄꯥꯁ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩ ꯑꯗꯣ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯜꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯁꯤꯡꯒꯜꯉꯩ ꯍꯥꯏꯔꯒꯗꯤ ꯂꯩꯔꯝꯃꯒ ꯂꯩꯔꯝꯗꯕꯒꯨꯝꯕ ꯂꯩꯈꯤꯕꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯍꯣꯜ ꯇꯧꯔꯒ ꯊꯝꯒꯅꯣꯕ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯤ ꯃꯤꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯒꯅꯣꯅ ꯍꯥꯏꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯐꯇꯒꯤ ꯆꯠꯈ꯭ꯔꯕ ꯃꯤꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯆꯠꯈ꯭ꯔꯕ ꯃꯤꯅꯤꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯨꯚ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯉꯥꯏꯔꯦꯀꯣ ꯈꯤꯇꯪ ꯂꯦꯠ ꯒꯣꯒꯨꯝꯕ ꯇꯧꯍꯟꯕꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯐꯩꯀꯣ ꯑꯗꯣ ꯍꯧꯈꯤꯕ ꯃꯇꯝ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯧꯖꯤꯛꯁꯦ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯀꯥꯔꯠꯁꯦ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯐꯖꯔꯝꯒꯅꯤ ꯃꯁꯛꯁꯦ ꯈꯤꯇꯪ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕ ꯂꯥꯏꯠ ꯐꯨꯖꯜꯂꯛꯄꯁꯤꯅ ꯑꯩꯒꯤ ꯈꯤꯇꯪ ꯂꯥꯞꯅ ꯁꯨꯃꯥꯏꯅ ꯌꯦꯡꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯀꯥꯔꯠꯁꯦ ꯅꯨꯄꯤ ꯑꯃꯈꯛ ꯄꯥꯏꯔꯒ ꯍꯥꯏꯗꯤ ꯁ꯭ꯇꯥꯔꯒ ꯃꯌꯥꯝ ꯊꯣꯛꯑꯦꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯖꯒꯥꯁꯤꯗꯀꯣ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯍꯥꯏꯗꯤ ꯏꯁꯣꯔꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯁꯤꯡꯁ ꯄꯤꯕ ꯃꯇꯝ ꯍꯥꯏꯗꯤ ꯕꯣꯔ ꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯣꯔꯁꯤꯅ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥꯅꯁꯨ ꯍꯥꯏꯗꯤ ꯆꯥꯟꯕꯤꯒꯅꯤꯀꯣ ꯆꯥꯟꯕꯤꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯑꯣꯏꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯤꯅ ꯀꯩꯅꯣꯝꯃ ꯇꯧꯔꯛꯄ ꯈꯣꯠꯄ ꯃꯇꯝꯗ ꯑꯗꯣ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯐꯕ ꯂꯥꯛꯑꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯔꯥꯏꯚ ꯇꯧꯔꯛꯄ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯂꯥꯛꯄꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯐꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯅ ꯂꯩꯕꯗꯣ ꯌꯥꯝ ꯊꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯐꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯐꯕ ꯃꯇꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡꯁ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ
ꯑꯗꯣ ꯍꯧꯖꯤꯛꯁꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯍꯧꯒꯦ ꯈꯣꯠꯀꯦꯒ ꯍꯥꯏꯔꯒꯗꯤꯀꯣ ꯃꯃꯥꯡꯗꯕꯨꯗꯤ ꯂꯣꯁ ꯂꯩꯈ꯭ꯔꯦꯅ ꯀꯩꯅꯣꯝꯃ ꯍꯧꯒꯦ ꯈꯣꯠꯀꯦ ꯑꯅꯧꯕ ꯖꯣꯕ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯀꯔꯤꯌꯔꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯍꯧꯒꯦ ꯀꯥꯏꯅ ꯈꯜꯂꯒꯗꯤꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯧꯕ ꯃꯇꯝꯗ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯕꯣꯗꯤ ꯑꯣꯏꯔꯣ ꯑꯩꯒꯤ ꯍꯛꯆꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯈꯤꯇꯪ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯍꯥꯟꯈꯩ ꯃꯃꯥꯡꯗꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒ ꯍꯥꯏꯔꯨꯔꯒꯗꯤ ꯌꯥꯝꯅ ꯐꯔꯦꯕ ꯑꯃꯨꯛꯀ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ ꯀꯔꯤꯌꯔ ꯍꯥꯏꯔꯤꯁꯤꯅꯦꯀꯣ ꯑꯗꯨꯝ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯀꯥꯔꯠꯅꯤꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯥꯟꯇꯤ ꯂꯩꯅ ꯊꯕꯛꯀꯨꯝꯕ ꯇꯧꯒꯅꯤꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩ ꯑꯩꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯄ ꯈꯣꯠꯄ ꯌꯥꯝ ꯂꯩꯅ ꯑꯩꯈꯣꯏꯅ ꯂꯥꯏꯐꯇ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯇ꯭ꯔꯒꯜꯁꯦ ꯌꯥꯝ ꯇꯧꯋꯤꯅꯀꯣ ꯁ꯭ꯇ꯭ꯔꯒꯜꯁꯦ ꯍꯥꯏꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯈꯣꯠꯂꯦꯅ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯍꯥꯏꯁꯦ ꯅꯪꯒꯤ ꯁ꯭ꯇ꯭ꯔꯒꯜꯁꯦ ꯂꯣꯏꯔꯛꯑꯦ ꯑꯗꯨꯒ ꯑꯐꯕ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯒꯜ ꯐꯦꯁꯁꯦ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯐꯕ ꯍꯥꯏꯇꯥꯔꯦꯀꯣ ꯕꯦꯁ ꯇꯥꯏꯝꯁꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯏꯟꯚꯦꯁꯠꯃꯦꯟꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄ ꯀꯩꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯄꯩꯁꯥ ꯃꯤꯅ ꯂꯧꯈꯤꯕꯒꯨꯝꯕ ꯂꯩꯔꯒꯁꯨ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯂꯩꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯃꯤꯉꯣꯟꯗ ꯊꯪꯈꯤꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯃꯤꯅ ꯁꯤꯡꯉꯛꯀꯗꯕꯒ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯅ ꯂꯩꯕꯗꯣ ꯑꯗꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯁꯨ ꯍꯥꯟꯅ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗꯣ ꯏꯁꯣꯔꯒꯤ ꯕꯣꯔ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯨ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯆꯠꯄ ꯈꯣꯠꯄ ꯑꯣꯏꯀꯣ ꯄ꯭ꯔꯦꯖꯦꯟꯗꯗꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯤꯡꯒꯜꯉꯩꯒꯤ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯅꯨꯡꯁꯤꯒꯗꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯀꯗꯕ ꯃꯤꯗꯣ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯅ ꯂꯩꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯄꯔꯁꯟꯁꯦ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯟꯅꯔꯣꯏꯁꯤꯔꯥ ꯃꯇꯝꯗ ꯍꯥꯏꯗꯤ ꯁꯥꯟꯅꯕꯤꯌꯣ ꯁꯤꯒꯤ ꯃꯤꯁꯦ ꯐꯒꯅꯤꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯇꯨꯡꯗ ꯂꯥꯛꯀꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯔꯤꯂꯦꯁꯟꯁꯤꯞꯇ ꯍꯧꯔꯁꯤꯅꯦꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯇ ꯍꯧꯔꯒꯗꯤ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯩꯅ ꯈꯪꯅꯔꯤꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯇꯨꯡꯗ ꯂꯥꯛꯀꯗꯕꯁꯦ ꯃꯥꯁꯤꯒ ꯐꯖꯅ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯄꯤꯔꯤꯀꯣ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯄꯤꯕꯁꯦ ꯈꯇꯪ ꯅꯠꯇꯅꯀꯣ ꯍꯥꯏꯗꯤ ꯌꯨꯝ ꯀꯩ ꯐꯥꯎꯕ ꯑꯗꯨꯝ ꯁꯥꯕ ꯉꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝ ꯀꯩ ꯁꯥꯕ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯂꯦꯞꯄ ꯉꯝꯕꯀꯣ ꯍꯥꯏꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔꯗ ꯑꯣꯏꯒꯗꯕꯩꯅꯤꯀꯣ ꯌꯥꯝꯅ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯁꯨ ꯑꯣꯏꯅꯤꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯁꯦꯇꯤꯁꯐꯦꯛꯁꯟ ꯀꯩꯀꯥ ꯐꯪꯕꯗꯣ ꯍꯥꯏꯗꯤ ꯏꯟꯀꯝꯗꯒꯤ ꯀꯔꯤꯗꯒꯤ ꯍꯦꯟꯒꯠꯂꯛꯄꯀꯣ ꯖꯣꯕꯀꯨꯝꯕꯗ ꯀꯩꯅꯣꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯕꯤꯖꯅꯦꯁꯀꯨꯝꯕꯗ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯂꯩꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯒꯅꯤꯀꯣ ꯑꯩꯅ ꯇꯧꯔꯨꯕ ꯊꯕꯛꯇ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯕ ꯍꯥꯏ ꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯗꯀꯣ ꯁꯤꯁꯤꯅ ꯈꯔ ꯍꯧꯈꯤꯕ ꯂꯩꯔꯦ ꯁꯤꯁꯤꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯂꯥꯛꯀꯗꯕꯁꯤꯗ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯇꯨꯡꯗ ꯐꯒꯠꯂꯛꯄ ꯑꯣꯏꯅꯗꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯍꯣꯠꯅꯕ ꯂꯦꯞꯄꯤꯒꯅꯨ ꯃꯌꯥꯝ ꯀꯣ ꯑꯍꯥꯟꯕꯒꯤ ꯁꯤꯒꯤ ꯃꯨꯟꯁꯇꯣꯟ ꯈꯟꯕ ꯃꯤꯉꯩꯀꯣ ꯑꯅꯤꯁꯨꯕ ꯔꯣꯁ ꯀ꯭ꯋꯥꯔꯠꯀꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯄꯤꯡ ꯃꯆꯨꯁꯤꯅꯦꯀꯣ ꯔꯣꯁ ꯀ꯭ꯋꯥꯔꯠꯁꯦ ꯄꯤꯡ ꯃꯆꯨꯒꯤ ꯈꯟꯕ ꯉꯩꯒꯤ ꯌꯦꯡꯉꯁꯦ ꯍꯥꯏꯐꯦꯠꯇꯪ ꯃꯆꯨꯁꯤꯡꯁꯦ ꯂꯣꯏ ꯄꯣꯛꯂꯥꯡ ꯂꯥꯡꯉꯦ ꯇꯩꯁꯦ ꯍꯥꯏꯗꯤ ꯀꯂꯔꯁꯦ ꯍꯥꯏꯗꯤ ꯀꯥꯔꯠꯀꯤ ꯀꯂꯔꯁꯤꯁꯨ ꯀꯂꯔꯐꯨꯜ ꯑꯣꯏꯔꯦ ꯃꯦꯠꯁꯤꯁꯨ ꯇꯦꯕꯜ ꯀ꯭ꯂꯣꯠꯁꯤꯁꯨ ꯀꯂꯔꯐꯨꯜ ꯑꯣꯏꯔꯕꯅꯤꯅ ꯍꯥꯏꯗꯤ ꯃꯆꯨꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯔꯝꯃꯔꯣꯏ ꯚꯤꯖꯤꯕꯜ ꯑꯣꯏꯔꯝꯃꯔꯣꯏꯀꯣ ꯑꯗꯣ ꯈꯤꯇꯪ ꯅꯨꯡꯁꯤꯗꯤ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯅꯤꯁꯨꯕ ꯈꯟꯕꯉꯩꯒꯤ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯁꯦ ꯑꯗꯣ ꯂꯥꯏꯐꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯐꯖꯅ ꯄꯥꯡꯒꯟ ꯐꯨꯗꯣꯛꯑꯒ ꯇꯧꯕ ꯉꯝꯗꯕꯗꯣ ꯑꯗꯨꯝ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯈꯟꯕꯅ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯇꯧꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯍꯥꯏꯗꯤ ꯇꯧꯕ ꯁꯞꯄꯣꯔꯠ ꯀꯌꯥ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯁꯞꯄꯣꯔꯠ ꯀꯌా ꯐꯪꯗꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯐꯪꯗꯕꯗꯨ ꯇꯣꯛꯈ꯭ꯔꯣ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯇꯧꯔꯒ ꯁꯤꯁꯦ ꯍꯧꯔꯒꯦ ꯀꯥꯏꯅ ꯈꯟ ꯃꯇꯝꯗꯀꯣ ꯄꯨꯔꯥ ꯅꯝꯊꯕꯤꯕ ꯈꯣꯠꯇꯕꯤꯕ ꯌꯥꯝ ꯇꯧꯋꯦꯀꯣ ꯑꯩꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯁꯔꯥꯎꯟꯗꯤꯡꯒꯤ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯚꯟ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯅ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯅꯝꯊꯗꯣꯏꯗ ꯈꯣꯠꯇꯣꯏꯗ ꯇꯧ ꯂꯩꯕꯗꯣ ꯇꯧꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯅ ꯀꯩꯅꯣꯝꯃ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯇꯧꯗꯤ ꯇꯧꯋꯦꯀꯣ ꯑꯗꯣ ꯊꯕꯛꯁꯦ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯇꯧꯗꯤ ꯇꯧꯋꯦ ꯇꯧꯔꯒꯁꯨꯀꯣ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯇꯧꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯃꯈꯛ ꯍꯥꯏꯗꯤ ꯏꯁꯥꯗ ꯑꯃꯨꯛ ꯌꯥꯝꯅ ꯗꯥꯎꯟ ꯆꯠꯄꯗꯣ ꯑꯣꯏꯌꯦꯕ ꯉꯁꯥꯏꯒꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁꯞꯄꯣꯔꯠ ꯐꯪꯗꯕꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯀ꯭ꯂꯣꯖ ꯑꯣꯏꯔꯤꯕ ꯃꯤꯗꯨꯅ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠꯀꯨꯝꯕ ꯇꯧꯕꯤꯗꯕꯅꯤꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯣ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯐꯗꯤ ꯐꯔꯛꯀꯅꯤꯀꯣ ꯁꯤꯁꯦ ꯐꯗꯤ ꯐꯔꯛꯀꯅꯤ ꯍꯥꯏꯔꯒꯗꯤ ꯀꯩꯒꯤꯅೋ ꯍꯥꯏ ꯃꯇꯝꯗ ꯁꯛꯁꯦꯁꯁꯦ ꯅꯪꯒꯤ ꯑꯣꯏꯅ ꯅꯛꯁꯜꯂꯛꯄꯗꯤ ꯑꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯂꯩꯅꯣꯀꯣ ꯃꯤꯁꯦ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦꯀꯣ ꯏꯊꯟꯗ ꯁꯨꯝ ꯊꯕꯛꯁꯦ ꯑꯩ ꯏꯊꯟꯗ ꯅꯣꯝ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯌꯥꯝꯅ
ꯍꯟꯊꯔꯛꯄ ꯋꯥꯈꯜ ꯍꯟꯊꯔꯛꯄ ꯁꯦꯜꯐ ꯗꯥꯎꯇꯤꯡ ꯂꯩꯕ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄꯁꯦ ꯑꯗꯨꯝ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯁꯤꯗ ꯑꯗꯨꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯁꯤꯗ ꯍꯥꯏꯕ ꯍꯥꯏꯗꯤ ꯅꯪ ꯅꯁꯥꯅ ꯊꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯇ꯭ꯔꯁ ꯌꯣꯔ ꯁꯦꯜꯐ ꯀꯣ ꯏꯁꯥ ꯅꯪ ꯊꯥꯖꯕꯤꯌꯨ ꯅꯁꯥꯅ ꯅꯁꯥ ꯊꯥꯖꯕꯤꯌꯨ ꯑꯩꯒꯤ ꯃꯅꯨꯡꯒꯤ ꯍꯥꯏꯗꯤ ꯅꯪꯒꯤ ꯏꯅꯔ ꯄꯋꯥꯔ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯒꯤ ꯏꯅꯔ ꯄꯋꯥꯔ ꯀꯩꯀꯥꯗꯣ ꯑꯗꯨꯁꯨ ꯊꯥꯖꯕꯤꯕ ꯑꯃ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯁ꯭ꯇꯦꯞ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯁ꯭ꯇꯦꯞ ꯑꯃꯈꯛꯇꯪ ꯍꯥꯏꯔꯒꯗꯤ ꯅꯛꯁꯜꯂꯛꯑꯦ ꯁꯤꯅꯦꯕ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯅꯪꯒꯤ ꯑꯣꯏꯅ ꯁꯛꯁꯦꯁ ꯂꯥꯛꯀꯗꯕꯁꯦ ꯅꯪꯒꯤ ꯀꯔꯤꯌꯔꯒꯤꯗ ꯑꯣꯏꯔꯣ ꯅꯪꯅ ꯅꯣꯝꯃꯤꯕ ꯈꯣꯠꯂꯤꯕ ꯊꯕꯛꯇꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯅꯛꯁꯜꯂꯛꯑꯦ ꯈꯔ ꯈꯛꯇꯪ ꯉꯥꯏꯁꯜꯂꯛꯑꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯍꯣꯠꯅꯕ ꯂꯦꯞꯄꯤꯒꯅꯨꯀꯣ ꯁꯤꯗ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯇ ꯍꯥꯏꯔꯁꯤꯅꯦꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯁꯨ ꯈꯇꯪꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥ ꯃꯆꯥ ꯍꯥꯔꯠ ꯇꯥꯏꯝ ꯈꯇꯪ ꯑꯣꯏꯕꯗꯣ ꯑꯃꯈꯛ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯑꯗꯣ ꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ sida kai adagi single ngegina hairagatiko hana sum nungaikidaba khotkidaba leiragati hana heal tobo ama darkar roi ko haidi anoba relationship amada phalangna jump toksanganoba aduga mathangi card ai lakadaba card adi yamna shanti oina thabak ngang tobo oina towe ko yamna peaceful oina haitare ko haidi tungda lakadaba de yamna peace oina haite nipise lepaga ngasai isingse cup ama sida zoro zoro hidaba sida haidi tadana khotana kem tawdene yam thina balance tamaga tawdra yawna si card sida ngasai cup ani khak paire cup sida isingse akhone ising sumaina haido haijin taw matam sida zoro zoro hairaga yam tapna hairaga isingse makhada di kem tadena sise balance tawraga like keno tawbo ko aduna shanti legani peace legani ko aduga relationship ta hairaga so ko adum sigi matang da hairaga di adudasu sidadi phagalakpadi oeba ko na demo lakadawi matam sidadi phagalakpadi go saubo khotpa yade ko sida hadi asaubo gumba je katang control gumba tawbiyo ko saubo natraga ego gumba kai gumba se haitare ko pushan birakta ba haitare ko aina loina riba mafam natraga hadi aigi thabo mafam ni khangde natraga akoi gi husband wife ki marakta ni khangde ko ego gumba se side ta thambiyo ko hadi phajana relationship oiro natraga yum pan ba khopa adugi matang da haraga di ego se side ta thambiyo natraga hadi khangna ba du jungai re ko hadi ego clashes la akanda hadi amaga wari ga sana da do hadi mana to tar aishu to ro aina to da ti ma su to ro kaina ga mai to ro thamba do adum ba gumba do khatang eno to biyo ko sida ina haise hadi shaubi da ba hai tare ko tungda ado sida le re ko ani chuba akoi gi rose quartz khan bangai gi mathangi ahum suba ko amethyst se sigi purple color gi nung se ko number 3 gi ahum suba nung se khan bangai gi oina hairagati ko ishagi oina hairagat ko thabakadi dum haitare ko dum hanagadi tawragadi leijari business oiro natraga aigi job ni khangde mani khangde dum nena tanabudi tawraga leiri ko adoko hajik se haidi aina pamiyo thabak se dum tawragadi leire na khalase ba haidi job se haitare government job ni khangde mani khangde ko business already haidi stable oiba business am leire na khalase ba ko ado hojik se anobo ma hosira natraga horishira kaina khalakpa leina ko haidi thabak se ajikan ni haidi multitasking gi loina tawina mi singse haidi business ama tawraga oi ama su tawsange natraga haidi even job tawba mi ni harasin ko job tawraga so aido haidi yumda haidi freelancing gi type ta natraga akhoi gi kegen pot yon ba harasine ko yumdagi samna harbada adumaina gumba tawraga su leiba su mayam yarongani ko aduduna haidi tawge kaina ga plan ga leiga du na hange na tawriba mayam sidagi anoba amaga plan ga tawbuga leiraga di ko kashu kaide ko hobo matamda hawna aba sida hajik se sum thabak anoba hoge khotke kaina hana de khallaga di leiraga di hobi ba hai tare ko sida ko thabak anoba hobo matam sida isada kana gani aduga hoi khitang ahamba matamda hai tare ko hambe horoko matamda khitang haidi ups down chatpa hai tare ko maina khara di leigani aduga tungda di kana gani kai gino ha mata khoina train se thauba horoko matam da gada laudra aduga haidi khatang khara magi kaino do haidi kaino do speed to phal kan da dum smoothly dum train jen gidra ahamba hego howala pantam da di railway track ko train gi chaka che ga kain to bodo adumaina hai tare ko khitang adain torokani aduduna adain toroko matam da ko haidi sigi business se oidre ai to ge ko lagi kan khanda ba hai tare ko makhatana dum to bi ba hai da same relationship ki matang da haraga su anoba relationship amada changba matam da akai ba kemta leite ko aduga ahum suba se soina judgment na la ko judgment na haraga di sum akoi gi kuina ga yetnaraga leiba pot oiro sum
ꯃꯔꯩ ꯇꯧꯔꯒ ꯂꯩꯕꯁꯨ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯄꯣꯠ ꯈꯛꯇꯪꯒꯤ ꯋꯥ ꯅꯠꯇꯕꯤꯗ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯗꯨꯝ ꯌꯥꯅꯗꯕ ꯈꯣꯠꯇꯕ ꯑꯗꯨꯝ ꯑꯥꯔꯒꯨꯃꯦꯟꯒ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯒ ꯂꯩꯕ ꯈꯣꯠꯄ ꯂꯩꯔꯒꯁꯨ ꯍꯥꯏꯗꯤ ꯂꯥꯛꯇꯣꯔꯤꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯁꯣꯔꯠ ꯑꯥꯎꯠ ꯑꯣꯏꯒꯅꯤꯀꯣ ꯍꯥꯏꯗꯤ ꯂꯤꯒꯜ ꯃꯦꯇꯔꯒꯨꯝꯕ ꯂꯩꯔꯒꯁꯨ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯐꯕ ꯅꯠꯇ꯭ꯔꯒ ꯏꯕꯥꯏꯅꯤꯁꯦ ꯃꯤꯁꯦ ꯍꯥꯏꯗꯤ ꯏꯕꯥꯏꯅꯤꯁꯦ ꯑꯗꯨꯝ ꯅꯍꯥꯟꯒꯩ ꯑꯗꯨꯝ ꯌꯦꯠꯅꯗꯅ ꯈꯣꯠꯅꯗꯅꯒ ꯂꯩꯕꯁꯦ ꯍꯥꯏꯗꯤ ꯇꯨꯡꯗꯗꯤ ꯐꯔꯛꯀꯅꯦꯕ ꯁꯤꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯣ ꯑꯍꯨꯝꯁꯨꯕ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯍꯨꯝꯁꯨꯕ ꯀꯥꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯍꯦꯃꯦꯊꯤꯁꯀꯤꯀꯣ ꯃꯊꯪꯒꯤ ꯀꯣ ꯁꯤꯇ꯭ꯔꯤꯟꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯁꯤꯇ꯭ꯔꯤꯟ ꯈꯟꯕꯉꯩꯒꯤ ꯁꯤ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯁꯦ ꯌꯥꯝ ꯐꯖꯅꯁꯨ ꯂꯥꯛꯑꯦꯀꯣ ꯍꯥꯟꯅꯒꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯁꯥꯟꯇꯤ ꯂꯩꯕ ꯏꯃꯨꯡ ꯑꯗꯨꯝ ꯑꯣꯏꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯔꯣ ꯑꯩꯒꯤ ꯊꯕꯛꯀꯤꯗ ꯍꯥꯏꯔꯒ ꯑꯗꯨꯝ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯃꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯍꯁꯕꯦꯟ ꯁ꯭ꯄꯦꯁꯦꯜꯂꯤ ꯍꯁꯕꯦꯟ ꯋꯥꯏꯐ ꯑꯗꯨꯒ ꯑꯉꯥꯡ ꯀꯔꯤ ꯀꯔꯥꯒ ꯍꯥꯏꯔ ꯑꯗꯨꯃꯥꯏꯅ ꯂꯩꯕꯒꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯗꯣ ꯁ꯭ꯃꯣꯜ ꯐꯦꯃꯤꯂꯤ ꯑꯣꯏꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯣ ꯑꯣꯏꯀꯣ ꯑꯗꯣ ꯁꯤꯗꯀꯣ ꯍꯧꯖꯤꯛꯁꯦ ꯊꯕꯛꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯔꯨꯕ ꯊꯕꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯔꯨꯕ ꯊꯕꯛꯇ ꯑꯩꯈꯣꯏꯒꯤ ꯃꯪꯒꯣꯜꯗꯤ ꯑꯣꯏꯒꯅꯤꯀꯣ ꯑꯩꯅ ꯇꯧꯒꯦ ꯀꯥꯏꯅ ꯈꯟꯕ ꯄꯣꯠꯀꯨꯝꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛꯀꯁꯨ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯗꯤꯃꯣꯇꯤꯚꯦꯠꯀꯨꯝꯕ ꯇꯧꯔꯛꯄ ꯃꯇꯝ ꯀꯥꯟꯗꯕꯗ ꯑꯣꯏꯔꯣꯏꯗꯕꯗ ꯈꯣꯠꯂꯣꯏꯗꯕꯗ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄꯒꯨꯝꯕ ꯌꯥꯎꯋꯦꯅꯀꯣ ꯑꯗ ꯍꯥꯏ ꯀꯥꯟꯗ ꯍꯟꯒꯅꯣꯕ ꯍꯥꯏꯗꯤ ꯀꯤꯕ ꯊꯝꯒꯅꯣꯕ ꯏꯁꯥꯗ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯥꯏꯔꯛꯏꯁꯦ ꯆꯨꯝꯒꯗ꯭ꯔꯅꯦ ꯀꯥꯏꯅ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯒ ꯍꯥꯏꯗꯤ ꯇꯥꯒꯗ꯭ꯔꯅꯦ ꯈꯣꯠꯀꯗ꯭ꯔꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯗꯥꯎꯠ ꯊꯝꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦꯅ ꯈꯜꯂꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤꯁꯦ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯝꯅ ꯍꯥꯏꯕ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯍꯥꯏꯁꯦ ꯅꯨꯄꯤꯁꯦ ꯑꯃꯨꯛꯀ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯍꯁꯕꯦꯟꯅ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯐꯖꯅ ꯋꯥꯠꯇ ꯄꯥꯗꯅꯗꯤ ꯂꯩꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯑꯩꯒꯤ ꯈꯤꯇꯪ ꯁꯝ ꯑꯃꯥꯎꯟ ꯑꯣꯐ ꯍꯥꯏꯗꯤꯀꯣ ꯀꯩꯅꯣꯝꯃ ꯍꯥꯏꯗꯤ ꯑꯃꯥꯎꯟ ꯃꯆꯥ ꯑꯃ ꯇꯥꯟꯖꯒꯦ ꯑꯩ ꯁꯤꯃ ꯇꯧꯒꯦ ꯑꯩ ꯕꯤꯖꯤꯅꯦꯁ ꯁꯤꯃ ꯇꯧꯒꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅꯒ ꯁꯨꯝ ꯈꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯇꯧꯍꯟꯅꯤꯡꯗꯕ ꯅꯠꯇ꯭ꯔꯒ ꯂꯩꯅꯕ ꯀꯥꯟꯗꯕꯗ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯔꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯗꯣ ꯄꯣꯠꯁꯦꯀꯣ ꯑꯗꯨꯗꯨꯅꯀꯣ ꯍꯥꯏꯗꯤ ꯁꯣꯝꯅ ꯊꯕꯛꯇꯣ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯊꯕꯛ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁ ꯑꯣꯏꯔꯣ ꯇꯧꯋꯣꯕ ꯁ꯭ꯋꯥꯏ ꯀꯥꯟꯁꯤꯗ ꯍꯥꯏꯗꯤ ꯅꯪꯅ ꯇꯧꯕ ꯃꯇꯝꯁꯤꯗꯀꯣ ꯅꯪꯒꯤ ꯊꯕꯛꯇꯣ ꯐꯖꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯒꯅꯦꯕ ꯍꯥꯏꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯤꯅꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯗ ꯈꯟꯖꯟꯕꯤ ꯅꯠꯇꯕꯤꯗꯀꯣ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯐꯖꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀോ ꯑꯗꯣ ꯁꯤꯗꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯇꯧꯔꯦꯅ ꯈꯜꯂꯁꯤ ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯍꯥꯏꯗꯤ ꯄꯨꯟꯁꯤꯁꯦ ꯑꯃꯈꯛ ꯂꯥꯏꯐꯁꯦ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩꯠ ꯑꯣꯐ ꯀꯞꯁꯦ ꯐꯩꯀꯣ ꯑꯃꯔꯣꯝꯗꯗꯤ ꯐꯩ ꯍꯥꯏꯔꯒꯗꯤ ꯀꯃꯥꯏꯅꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯍꯥꯏꯗꯤ ꯒꯥꯏꯗꯦꯟꯁꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯍꯥꯏꯗꯤ ꯃꯨꯚ ꯇꯧꯕ ꯂꯥꯏꯐꯁꯤꯗꯀꯣ ꯍꯥꯏꯗꯤ ꯖꯒꯥ ꯑꯃꯈꯛꯇꯪꯗ ꯂꯦꯞꯄꯒ ꯂꯩꯇꯕ ꯍꯥꯏ ꯇꯥꯔꯦꯀꯣ ꯃꯨꯚ ꯇꯧꯋꯣ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯆꯥꯎꯊꯣꯛꯑꯣ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄ ꯍꯥꯏ ꯇꯥꯔꯦ ꯋꯥꯈꯜ ꯄꯤꯛꯁꯟꯗꯕ ꯍꯥꯏ ꯇꯥꯔꯦ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄꯤꯕ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯕ ꯍꯥꯏ ꯇꯥꯔꯦꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯑꯣꯏꯅ ꯇꯧꯕꯤꯌꯣꯕ ꯍꯥꯏꯗꯤ ꯃꯥꯏ ꯂꯩꯊꯣꯛꯑꯒ ꯆꯦꯟꯒꯦ ꯈꯣꯠꯀे ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕ ꯍꯥꯏ ꯇꯥꯔꯦꯀꯣ ꯃꯥꯏ ꯂꯩꯊꯣꯛꯑꯒ ꯆꯦꯟꯒꯦ ꯈꯣꯠꯀꯦ ꯍꯥꯏꯗꯤ ꯐꯦꯁ ꯇꯧꯕ ꯍꯥꯏ ꯇꯥꯔꯦ ꯔꯤꯌꯥꯂꯤꯇꯤꯁꯦ ꯐꯦꯁ ꯇꯧꯕ ꯈꯣꯠꯄ ꯑꯃ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯕ ꯂꯥꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯇꯨꯡꯗ ꯂꯥꯛꯄꯗ ꯍꯥꯏ ꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗꯅꯤ ꯈꯪꯗꯦ ꯊꯕꯛ ꯏꯪꯈꯥꯡꯒꯤꯗꯤ ꯃꯇꯥꯡꯗꯅꯤ ꯈꯪꯗꯦꯀꯣ ꯈꯤꯇꯪ ꯆꯦꯟꯖ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯈꯤꯇꯪ ꯃꯇꯝꯁꯨ ꯈꯔ ꯄꯤꯌꯨꯀꯣ ꯏꯁꯥꯗ ꯍꯧꯖꯤꯛꯁꯦ ꯃꯇꯝ ꯈꯔ ꯄꯤꯌꯣ ꯍꯥꯏꯗꯤ ꯀ꯭ꯂꯦꯔꯤꯇꯤ ꯑꯃ ꯄꯣꯔꯛꯅꯕ ꯍꯥꯏ ꯇꯥꯔꯦꯀꯣ ꯂꯥꯏꯐꯁꯤꯗ ꯀ꯭ꯂꯦꯔꯤꯇꯤ ꯑꯃ ꯄꯣꯔꯛꯅꯕ ꯍꯥꯏ ꯇꯥꯔꯦ ꯑꯩꯅ ꯍꯧꯖꯤक ꯇꯧꯒꯦ ꯀꯥꯏꯅ ꯈꯜꯂꯤꯗꯣ ꯍꯥꯏꯗꯤ ꯁꯤꯗꯀꯣ ꯑꯩ ꯁꯤꯃ ꯇꯧꯔꯒꯦ ꯀꯥꯏꯅꯒ ꯐꯖꯅ ꯂꯦꯞꯄ ꯃꯇꯝꯁꯤꯗꯀꯣ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯐꯖꯅ ꯄ꯭ꯔꯣꯄꯔ ꯄ꯭ꯂꯥꯟ ꯇꯧꯕꯤꯔꯒ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯁꯦꯝꯃꯒ ꯇꯧꯕꯤꯕꯅ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯑꯆꯧꯕ ꯏꯟꯚꯦꯁꯠꯃꯦꯟꯒꯨꯝꯕꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯌꯥꯝꯅ ꯁ꯭ꯌꯣꯔ ꯑꯣꯏꯌꯣ ꯍꯥꯏ ꯇꯥꯔꯦ ꯑꯩ ꯁꯤ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯄꯨꯔꯥ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯔꯒ ꯐꯖꯅ ꯇꯧꯕꯤꯕ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯇꯨꯗ ꯍꯥꯏ ꯇꯥꯔꯦꯀꯣ ꯐꯨꯜ ꯐꯣꯀꯁ ꯄꯤꯕꯤꯕ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯕꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯇ꯭ꯔꯤꯟꯒꯤ ꯑꯣꯏꯅ ꯂꯩꯔꯦꯀꯣ ꯈ꯭ꯋꯥꯏ ꯂꯥꯁꯀꯤꯀꯣ ꯒ꯭ꯔꯤꯟ ꯑꯦꯚꯦꯟꯆꯨꯔꯤꯟꯁꯦ ꯁꯤꯗꯒꯤ 1 2 and 3 ꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯁꯀꯤ ꯅꯨꯡ ꯈꯟꯕꯉꯩꯒꯤꯀꯣ ꯂꯥꯁꯀꯤ ꯅꯨꯡ ꯑꯁꯪꯕꯁꯦ ꯈꯟꯕꯉꯩꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯗ ꯑꯍꯥꯟꯕꯗꯀꯣ ꯑꯍꯥꯟꯕ ꯆꯠꯈꯤꯕ ꯃꯇꯝꯗ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯒꯨꯝꯕ ꯈꯔ ꯂꯩꯈꯤꯀꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ
ꯅꯥꯕ ꯐꯥꯎꯕꯗ ꯍꯥꯏꯗꯤ ꯅꯥꯔꯝꯕ ꯌꯥꯏꯀꯣ ꯍꯥꯟꯅ ꯆꯠꯈꯤꯕ ꯍꯥꯏꯗꯤ ꯍꯧꯈꯤꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯅꯥꯈꯤꯕ ꯈꯣꯠꯈꯤꯕꯒꯨꯝꯕꯁꯨ ꯂꯩ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯍꯧꯔꯒꯦ ꯊꯕꯛ ꯏꯪꯈꯥꯡ ꯍꯧꯔꯒꯦ ꯀꯩꯅꯣꯝꯃ ꯍꯧꯔꯒꯦ ꯁ꯭ꯇꯥꯔꯠ ꯑꯃ ꯇꯧꯔꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯒꯗꯤ ꯂꯩꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯈꯜꯂꯒ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯐꯕ ꯄꯥꯎꯒꯨꯝꯕ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅꯁꯨ ꯂꯩꯀꯣ ꯍꯥꯏꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯒꯨꯝꯕ ꯂꯝꯗꯒꯤ ꯅꯠꯇ꯭ꯔꯒ ꯈꯤꯇꯪ ꯂꯥꯞꯅꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗ ꯑꯐꯕ ꯄꯥꯎꯒꯨꯝꯕ ꯂꯥꯛꯄ ꯑꯗꯩ ꯔꯤꯂꯦꯁꯟshipꯀꯁꯦ ꯅꯍꯥꯟꯒꯩ ꯂꯩꯔꯝꯕꯗꯨꯒ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯃꯁꯥ ꯃꯊꯟꯇꯒ ꯐꯖꯔꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯊꯕꯛ ꯑꯅꯧꯕ ꯍꯧꯕꯁꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯍꯧꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯍꯧꯔꯒꯁꯨ ꯑꯆꯧꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗꯀꯣ ꯄꯩꯁꯥ ꯊꯥꯗꯕꯁꯦꯀꯣ ꯈꯤꯇꯪ ꯌꯦꯡꯉꯒ ꯊꯥꯗꯕꯤꯌꯨ ꯍꯥꯏꯀꯣ ꯑꯆꯧꯕ ꯏꯟꯚꯦꯁꯃꯦꯟꯒꯨꯝꯕ ꯇꯧꯕꯗꯤ ꯌꯥꯗ꯭ꯔꯤꯕ ꯁꯥꯏ ꯀꯥꯟꯁꯤꯗꯀꯣ ꯑꯗꯨꯒ ꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯗ ꯀꯩꯗ ꯍꯥꯏꯔꯒꯗꯤꯀꯣ ꯇꯦꯟ ꯑꯣꯐ ꯀꯣꯏꯟꯁ ꯀꯥꯏꯅ ꯂꯩꯁꯦ ꯇꯦꯟ ꯑꯣꯐ ꯀꯣꯏꯟꯁꯦ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯦꯅꯒ ꯂꯩꯔꯒ ꯁꯅꯥ ꯂꯨꯄꯥ ꯌꯧꯅꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁ ꯃꯅꯨꯡꯁꯤꯗ ꯑꯝꯇꯕ ꯁꯅꯥ ꯂꯨꯄꯥꯗꯩ ꯀꯔꯤꯗꯩ ꯀꯣꯏꯟꯁꯗꯩ ꯀꯔꯤꯗꯩ ꯌꯥꯝ ꯐꯖꯅ ꯂꯩꯇ꯭ꯔꯥ ꯑꯗꯣ ꯍꯥꯏꯗꯤ ꯇꯨꯡꯗꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯌꯣ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯈꯜꯂꯒ ꯂꯩꯔꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯝꯁꯨ ꯈꯜꯂꯒꯗꯤ ꯂꯩꯔꯤ ꯑꯗꯣ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄꯤꯌꯣ ꯑꯗꯨꯒ ꯌꯥꯝ ꯆꯥꯎꯅꯗꯤ ꯈꯨꯆꯥꯎꯗꯤ ꯊꯥꯔꯨꯒꯤꯅꯣ ꯑꯍꯥꯟꯕꯗꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯋꯤꯛꯂꯤꯒꯤ ꯑꯣꯏꯅ ꯇꯦꯔꯣ ꯀꯥꯔꯗꯁꯦꯀꯣ ꯊꯦꯡꯛ ꯌꯨ